ani sujilaglaba lal asida hojik phawbada India laingana Manipur bu India gi phiban nungda laitabagumna karisu khanbidana tawbiba sida imagi mairana nungnang ba pokchai asina maram oiraga ngasi imagi mairagi taraptagi Bharat ki Home Minister Amit Shah ji gi office ta chithi amakhak Amit Shah ji bu unajana bagi damakta akoi pisan jaba lakjabani hapta amagi matungda unana bagi matam tanja lobi rulau haibi rapagi damak Amit Shah gi office ki reception bu imagi mairagi taraptagi thagat jaba phongdokchari loina na Bharat ki President Madam Amadi Bharat ki BJP ki President JP Nandabu unana bagi damak mamangi mas ki tang manga dagi akhoina chithi pisanjadana imagi mairagi taraptagi tangaduna ngasi phawal lakjabani Bharat ki President Amadi Bharat ki Home Minister na hojik phawga tumduna laibiri base sahi ani phar phawga tumduna laibiri base ki maram karigino gumba karana phawbada tha taruk tumlaba matungdagi hagotuna masagi matik mathongna marinjen uthoi adobu Bharat ki mapi mapa oiribiriba nakhoina hobi phawbada tumduna una utsinaka thangna thangsinna dana laibiriba sigi maram karigino nakhoigi marakta nakhoina tawriba policy asida karigumba aronba khara adum laibra haibase aikhoina singnajai ngasi phawbada Bharat ki Prime Minister Narendra Modi phawna so akhoigi Manipur bo yingbide kasupta akhoigi nakta lakpide Manipur gi asi yauna warba tarba matam asi phawda no mata akhoigi ne habda mahangna karisu tawbide puna maksing asina Manipur bu kasu laitena khanbiri basigi maram karigino Manipur haibase Bharat ki manungda sanga adugublaba lam amani Manipur Bharat ki manungda chali akhoi Bharat ki masani akhoi bu karigi damakta yengsin bidrabino khoi bu nusi bidribi maram karigino Bharat ki Modi ji da ai ngasi wahang ama khaktang hangjaningi madudi Modi ji आपने आज तक 2 साल से कुछ भी नहीं बोल रहा है मणिपुर में एक बार भी नहीं आ रहा है उसकी